every district sida akoi functional district hospital kya lady bage every district sida akoi university kya thamba ngam la bage accessibility ki port kana kana lang bangam li kholi adagi road ki infrastructure development ji kamai tawri even highway ani sida lady ba road ki condition ji bo phagat pangam dana ji ko di sem bawri kuidri hai tare train aduna matamama da sida palamba yes akoi politician political class me ama corruption lakhiba adu ahan ba generation even party state ki matam da leramba ahan ba ministry form torp ko matam da leramba ahan singi moi ge sincerity makoina kathomba school college ka tani ngasi akoina government gi college government school olaiba madugi thajabal lerame but in the long run kari gi moi corrupted o reiba absorbing capacity of the state na paliba sigi state china manipur as a state india as a state mi khutimok de employment pi bang makta basineba madu dagi di masa masu de papa school college like tamhalure thaba phangna bo hona bada lakhi ba corruption have the income generation je manipur yamna low oigi aduna koina ngang oi ngai de am toina tarak ko issue ji kari no india na manipur na taga northeast state step motherly treatment to have ne there has been no investment have ne hingna ba paisa de pb ba budget allocation the financial year da matam gi ichau thoga na relief fund piba mai chaga na relief fund piba adu natraga di prime minister ama laga na thok launa no isi leire na piramba natraga di taseng na manipur investment leigrabra haibgi question je captive market ni ga na thaina gi khoi horakhi ba unla pla prepark moi myam je na constantly academician myam na hanga ga lakrabane aduna india da sangubadagi madugi akhoi gi kai haitare macroeconomics ki development do leitabadagi ni sarkar ju yam thu na ka tu gi ba matam ma ju yauri ban samna haiga da akhoi gi nipa macha gi matam da ima ga ji kappa halaki ai paisa ji tolob lo bane chakra ga tolob phang da bi halakpi akhoi di like tam da ba ya da bi adugi matam da yam na wa gi ba natra pa ba adi matung da ibo bi ya ni surak pa term ji da akhoi gi boom mana akhoi gi infrastructure boom amadi lakhi akhoi gi building me am sana office me am sana paisa khara lakhi badagi as if manipur ji da circulation of money ji lakwa thikadar me am nadi am nungsi de but thikadar na paisa puthorok pa paisa then salaried class tagi government gi thabak tawjari ba me am ji dagi lakwa paisa ni gi circulation ne ba adu matam honga ba matung dadi nahan gaji am thadar me infrastructure gi road connectivity gi hospital gi education gi too late hai bani da yam thengman gi hai bane ba aduna ngasai health su kana na no miron mi macha pohon baje koi me amna cha kongdana khotana mi gi craving lak ko matam da akoi bok ta ngang oi ngai de ima makhom thokte sangom thokte na lekai de leiba no pim da khomno biam da pura koi sangom pitharak ta na hingnarak pa chabon thalak pa kangbu ne but angang di sigi de sigi social capital jineba what we need today haije hujikti militarization handle lakpadagi we see everywhere wall loina chekpal khana raga chekpal marum da loi leina raga nungsi chana badu mange aduna identity manga se akoi india gi core india je khoina ani thongna ubeyai number 1 india na yeng ka the idea of india where do you find the idea of india it is in the preamble of the indian constitution fundamental principles piri was secular oigadabani republic oigadabani socialist oigadabani sovereign oigadabani high baching bajidagi hena principle the reference revolution dagi lawba do they hena fajabaje leiroyaba it's a beautiful but that very document about the in reality translate to bangamdri je it is the role of the indian state chine matum dugi pairak pa sarkar sida masina tawning bada tawrakpa 1958 abang na jo habi gare assam manipur armed forces hayam bado 58 tagi khoi na armed forces special power act korani 1958 much before Northeast Council created Northeast Council was created only in 1971 tarigi sigi isolated oina ching oina leiraba mayam je chakhorana ba na honorakpat adumaktana 1997 da inga sai jo haijaram re sukla committee commission laga sai new delhi na northeast urambado yam lan urame he moidi ching ngakta ni jungle ngakta ni savages hoiba chakhotaba mi ngakta leibani haibdo no si yaudana koi look is the way aroi hojikna egg is the way aroi it is the manipur is the gateway to Southeast Asia ga haire isine ana hongai ba geopolitics sigi fe amrak sida akoi gi identity mangan gabra madumakti akoina kanamta ju blame to we aroi maite mek matam amada british lakma matam da mang riji it's not was at bengali to tolo na samjalak ki gi jwana te ba
Maitai me se khoi gi technology si de yaw bangam hoda ba printing press oina puthorok bangam gi da gi marandu ne ba aduna aina haijening bodi akhoi gi identity akhoi gi memory akhoi gi history akhoi gi politics ideal oiba ma changi sigi idealism chima leitri ba makhai akhoi masen pangang ngang na raga pangsau sauna ba ju yaro e natra aduna silwaina hingmina ji haiba tarabadi kari no idea of manipur ji ma koi hingmina ji haiba du ne hingmina na ba ji hona ba ka ji da principle mam di yauna ji haiba ne asai gi akhoi babunga ngasi nu siri ji kari no oza myam matam amagi mazar gi puthoraki ba convention log hi myam am respectfully ahan na sonbi dra is it happening today Huzikin gi naha ga chin madu tawri bra you acknowledge past ki ahan myam na contribute to wi ramba myam do akhoi ju tamjaga da bane loksan ba myam ma loksan ga da bane yes politics of the hingba ngamoi losil lakoda hajen ningi baji kari no adu ba akhoi gi mahing akhoi gi identity di kaidri na jo ikhanje amaron Armed Forces Special Power Act lakpadagi nisabandi oiramba myam yugi alcohol matangi manipur da pen da ba yungaw gi wag hiba myam 1980 da dum herangoi thongdanga ni phag hibdagi mera paibi on gi dori bani tholaktana ahing nungsa khang dagi thokcharak toini hujikna ka amana leire mo haibi amana maduna matang hongko politics ne haijini aduna huji leiri baji merger gi menchi we have to look back azai babu ani na ju phajana thambigre revisit tawda ba yaro ahan soiram ba khara amaju hujiki generation na chumthokpa ngam ba leiri bra adubu khoisaw na bana mang tharaga Mingonda hat to was a Masimazu Fatina, Kanzaning, me cooking work say, Luna Magi Mapunsi say life is precious, hygienic aid. Adana Hingling Ada Tobado, Maduni Dakatari, Sirakan the Bukaitongam doino, Adana Himinazi hygiene. When I'm the Hido is die for your country, the Sungai higher, live for your country, Hivata, live for your motherland. Adana, Ahanmiam, they Jokoina Tongata Basigumba, Warimiam, Sizutaga the Bani. So you may have the Queen Uzika Hongdok Sige, Adubu Sigi, a Queen of Dharmagi Mingda, Quia do it the Via Roy, Madut Laki Bani Hibana Chingvasi, Masizukitang, a quite father of Mato Matabra, a Kanze. Matamama Swigi, Bamonam Swigi, Nitoyam Swigi, Chimmi the Gihan, Matina Waki, Matamamada, dual administration, British Parling Matamda. But I don't give them to the Hong Edana, Huzikti. Aduna Sigi, indigenity, lady ba, a certain right, respect. India the Lerakan, the citizen down the treat of Vidibra, to be ding around Handazo, Manipur Naganu Piama, Makurmasas Hangamena, police put suspend to Grehire, Sigi racist mentality, I mean the other lady ba. Non PUCL Naga Tature, but report Kadubu, Kari Pazavauri gave her. He was Upong Soy Shoereva. Aduna Maduki, othering and a Tamubi Molnaga Hizeriba. Aquinaga Hivaduna Maduki, Aristotelian, rhetoric Kama Yauraga, Tamoida Piltova, reason that Piltova. No, Admina to Vigano, even so called Indians, Makumiamsu, India Nikanbata Rabadi, Sigi, Punahimina Hivazinem, Admina Tamzege Aduba Mohana. Reiterate to the yes, minor review to what was in a memory, Malay Hodorivan. Homen the Lactake, Oza, Pamu and the Sham Pazana Tambikre, review the one Cox Changi have a girl from Tambikre, Duga condition Tamoda Badunaki, Manunda Karikari, Yauri have a so the Bagi Port and Kaksuni, Adobo Hosik, Abuanina Habiba the Mina, Mercer Agreement 1949, say Hosik 2025. Thing the thing Malabani, but Wigi, Ladyba, Hosiki, Preza Sinsina, intellectual Mayam Sinaki, Hangatna, Masi. Ying ba ama changi have often the was argue about opinion come yeah, morally no itava ma Namthak Toraga, Losungi Hibagi, no itemazima, the Aquida Labazini, Quigi memory the Hivatare, collective memory the Hibadi already assembly ama Laserabani, yes, popular government ama Laserabani, Maharajaji, constitutional head ni. Aduna Madugi Kanabagi Tanjaba work from Gitava, Aduga. Masagi under duress Hibatare, Maitoraga, Soitohongi, Hiba house arrest Toraga, Madugi no Aitaba, the Pabunganina Tambi with the soup, Akoye Ananda Mona, Eva like the Silong 1949, the Manipur the lady once I found a Tambi give section of people Karanati, Adum, Akoye Tinning Bagi Wakal Dunehen, a Chowna Lakiba, Matan Bugi Rabot, Magi Moment later up at the zoo. Huran Balai and Adum Launagi High, Matam Dida Moikambuga Lakose, Etakula Huran Balai, and Aduna, I'm not divided over Matam Joy Vazani, Aduna Maruina, Tangnaba Levaxing the Gichanga Kiba, Indiagi Freedom Moment, Madugi, Aqueta, Manil Dumasu Pangapagi,
ngasagi ahan bada wangmani na thambi ba ngasagi even manipur gi lejari ba state ki congress se Indian National Congress da puning bagi thil dama ju lei gi ba aduna factors me amam ju oi ba aduna adugi morally pain da baduni ada legally kamai fight tau doi no exe akoi oja sana jaw bona ju yamna international instruments me amama legal gi oi ba akoi gi nations me am jigi makoi gi kamai na tau dori ba no aduna even UN gi leram liba decolonization magi commission maduda che thagadra haibagi thagwagi attempts amarani di thagiba Geneva da thagiba maduguma mayam amazu leire aduna laibai suji huji aida ngasagi pauna ju thambigre ahan India gi constitution gi act ma valid oibra oidabra suppress togibra adudi paumani na logi oiba miyeng ama phajana thambira ni ada koi na ujabadadi karino Canada appeal tawduri no haibagi achoba question namani masida changakadaba nangi political backing amazadum changakani haibdi diplomacy chauna changakani kanana represent to bi doiribano even ngasagi assembly da pukhatki badu jaju merger agreement si akoi null and void na akoi gi MP na haibi gi ba nate yaragadi article 8 te yauriba paragraph ani amasung aum subada budi akoi gi dharma amasung hanagi code conduct conventions religion social economic adu thambigani haibani maru ena second parada yauriba asagi manipuris mayam je as far as possible asagi under different provision akoi public service ta thabak pigani haibane adu da manipuri mayam su thabak tu tawna ba hono haibane ba madugi kanaba bok logi te haibadu ne ba hojik leiri ba je amna comparison ji Sikkim then adumaina pus lei ba je ana matam du da legi ba je India gi jo nation building ana ai British ki moi dominion status phange the more than 500 princely states ma'am amani lady baje maside yamna chawna problem thoki dori baje Hyderabad ne Junagadh ne Manipur ne oi dori bane ba ada Hyderabad ki dadi nawab tu adum military police action hai makoin police action tawraga loksan gi bani namfuda then Junagadh ki dana ma aeroplane tongaga Pakistan rom da chenjeraga aduna ma halakting ai da plebiscite ma praja myam dagi lawraga ko India ga tingani haiba wari ba matagi ba adumaina leiba yamna Patel gi makha da lai ba JBP menan ga magi officer ai jabatar lei bani aduna hoji koi da daka tari ba se sigi asagi promise ma di yauri bani aduna ma sigi promise se ngasi bauta after 72 years akoi pen da bana sum thallaga lei ba kari gina aduga then human rights violation kari gi mayam ama thonri military operation mayam ama kari gi tawriba aduga manipur sida chakhot pa haibase masigi saruka ma ohendaba madugi mathakta ek India da tilba matungda manipur na demand tawraktaba leiraktre haitar state huti demand number 1 ko state hoise ge na Nagaland already pitokrabane kai su leijarabdaba Assam gi part amo ina leiramba Nagaland state hu tholo pitokhribani kari gi noga Nagagi movement am lejarabani na ana Manipur gi state hood chi phangna bo hona bada yam kui na matam changi madugi mamang da dum UNLF tholani 1964 da 68 66 68 adai da Sudhir gi magi faction nama RGM tholani hadi na sing gi pen da ba dum phajana leire haibane ba then adi matung da state hood phanga ba matung da Manipur da chaungna legi bi rang chi kari no language ki demand ni haibadi Manipuri language se 8 schedule da chalan biyo na madudi akoi bauta gyan tare haibadi madugi demand la ko matam ji jadi madugi da chai li sang chat na akoi gi eta demand torokpa then adi matung da armed forces special power je 1980 da thamgi to lokthok piyo na maduda mayam ama Sharmila to khare then Thangjam Manorama kapaga hakhiba Samjeev Rabina sigiba mayam amju leirabani adu hojipudi 2023 da Imphal gi manung da leiba police station traum doi dagi di lokthokraga tobam pham da leiri haibajani then inner line permit ki demand ama haibdi foreigner gi issue ni outsiders gi issue ni land and resources da koi da constraint lerak gi issue ni madugi mayam ama hoji na suspension of operation namasung illegal immigrants mayam chigi dictate tawna hoi ngarang budi government of India na illegal immigrants masije Manipur India not only Manipur dictate tawnaba committee amadi semgre hairibasine aduna pen da sigi mayam je koina revisit tawba kanji da yes amuhanna major agreement si
लखो हल्लगा निखा तंब फंगद्रा हाइबदुदी यामना अचौब इशू अमनी हाइजनी अदो मसी जी नलिफाई तौजी हाइब तारबजु आई ngasai panjagi badmaina decolonization da hanna tawdoribra nataga UN gi ani leiriba body amda appeal tawdoribra nataga international court of justice na arbitration pidoribra haibagi aruba mayam ama leidi haibaji mai thamjai okay am bazan thambikre bagi merger agreement masi review toragana natragana lauthokpagi akhoi movement amakhak toragana masigi matungdana kari kari consequences lakpa yaba habesu akhoi ayamna kupna naina ba makhaksu change ai pawani na siam phasana su thambi krai khoi ngasi fawda India da ten khraba matungda khoi mainland India na Manipur se as an Indian citizen amoina udabagi mami sa khoi example mayam am lei khraba wafam bani but akhoi merger agreement tawkribasina akhoi Manipur gi leramba akhoi hana gi leramba ihana na akhoi merger agreement tawdrika Manipur da ko election pangthokhrabani but adubu tawkhraba matungda Manipur gi leiba politics history identity da karam ba hongba lakya bu wafam da so ko igina ba amakhu change but hoziki leiba merger tawkhriba merger agreements da ko review tawba habasi da ko presagyo ba collective effort amakhu change e mangda su tamja kre adubu India da tinba tindaba gi wafam senata namasi akoina as a presamo ina ko gi Manipur gi praja sing se nunga hangi ntragana akoi nunga hangi habasi praja sing isa da leya bo afun stambi oza loshil point kamai thamini number 1 akoi na nungai ba hyper kanji da sigi akoi criteria madi thamda ba yaro yes samna hai kanji da kujikan leri baje Manipur gi significant contribution India da haijita haiji haibata rabadi koi very low infant mortality rates in yes angang masaji popa kuidriba ngang sibase yamdeba masing yam it has been going on from the 1950s adu bawa haiba yagane masi possible oheliji karigi no haiba kanje da it is because of the social capital and akoi the lady anga imung amada nga ama leirabdi laibi imung oirabasu matam amada yunglo na imungi kitang phaba chingi akoi gi kari haita de chak soropagi sabon bawa pinaba nga ma thongba ngangi ahan gi pipi o haibagi ado da miron ba matam da nupi sing cha kau du na pizza ba kari injang chani ni ha aduna ngasai gi development ka siga ju ko interlink koi ga da ma le na khanje haibadi every district sida akoi gi functional district hospital kya lady bage every district sida akoi university kya thamba ngam la bage accessibility gi port kana lang bangam li kholi adagi road ki infrastructure development ji kamai tauri even highway ani sida lady ba road ki condition ji bo phagat pangam dana ji ko di sem bawre kuidri haita re train aduna matamama da sida palamba yes akoi politician political class me ama corruption lakhiba adu ahan ba generation even party state ki matam da leramba ahan ba ministry form torp ko matam da leramba ahan singi moi ge sincerity makoina kathomba school college ka tani ngasi akoina government gi college government school olaiba Maduki Thazaba Lerame, but in the long run, Karigino corrupted or Raiba, absorbing capacity of the state. Paliba, Sigi state, China, Manipur as a state, India as a state, Mikutimok employment, people Maktabas in ever. Madu the Gidi, Masama Sudia, Papa, school, college like Tamalure, Taba Pangnabo Honor, Lakiba corruption, have the income generation, the Manipurian low igi. Aduna Quina Langway, I'm toying a Tarakui Suzy Carino, Indiana, Manipur, Nataga Northeast states, a step motherly treatment of Hivanev. There has been no investment, Hivanev. He never Pesadi PV, budget allocation, the financial year. Matamatangi, it's out Hogana relief and Piva, May Chagana relief and Piva. Aduna traga the Prime Minister Amalaga na thola no isi lady na piramba. Natraga di tasing na Manipur investment like Rabra, Hibiki question J, captive market Nigana, Tainagi, Horoki by UNLA, PLA, pre-park Moyam, Jina, constantly academician Mam Hangala Cravane. Aduna, India the Sangubadagi, Madugi, Akwigi, Karahata, macroeconomics development do, later with the Guinea, Sakar, Juyam Tutuna, Katu, Hivamatamaz Yauriban. Samna Hagaza, Akugi Nipamasagi Matamda, Imagazi Kappa Lakiv. I Paisaji Tolop Loban in Chakraga, Tolop Hang the Vihalaki, Akui like them the Viadabi. Adugi Matam, they am no Wagiva, not Rapava. Adimatum the Ivobi, and each of terms the Akuigi boom. Akoigi infrastructure boom madilaki. Akoigi building me am sana, office me am sana, Pesaka laki with the gay, as if Manipurji the circulation of money is lakwa.
ठिकादार मैम नदी हम नुसीदे बट ठिकादार ना पैसा पुथोरक पैसा देन सैलरीड क्लास तगी गवर्नमेंट की थबक तौजरिबा मैम जिदगी लाख पैसा नि सर्कुलेशन ने अदु मतम होंगाब मतुंग ददी नहान गाजी हम थादरमे इंफ्रास्ट्रक्चर की रोड कनेक्टिविटी की हॉस्पिटल की एजुकेशन की too late haibani da yam thengman gi haibane ba aduna ngasai health su kana no miron mi macha pon baje koi myam na chak ko dana khotana mi gi craving lak ko matam da koi bok ta ngang oi ngai de ima makhom thokti sangom thokti na lekai de leiba no pim da khomno biam da pura koi sangom pitharak tana hingnarak pa chabon thalak pa kangbu ne but angang di sigi de sigi social capital jineba what we need today haise hujikti militarization handle padagi we see everywhere wall loina chekpal khana raga chekpal marum da loi leina raga nungsi chana badu mangai aduna identity manga se akoi india gi core india je khoina ani thongna ubeyai number 1 india na yengba ka the idea of india where do you find the idea of india it is in the preamble of the indian constitution fundamental principles piriba secular oigadabani republic oigadabani socialist oigadabani sovereign oigadabani hai baching bajidagi hena principle the French revolution dagi lawwa du de hena fajabaje leiroyaba it's a beautiful but that very document about the in reality translate to bangamdri je it is the role of the indian state chinab matum dugi pairak sarkar sida masina tawning bada tawrakpa 1958 da babung na jo habi gare assam manipur armed forces hayam badu 58 tagi koi na armed forces special power act korani 1958 much before Northeast Council created Northeast Council was created only in 1971 kadigi sigi isolated oina ching oina leiraba mayam je chakhorana ba na honorakpa adumakta na 1997 da inga sai jo haijaram sukla committee commission laga sai new delhi na northeast urambado yam lan urame he moidi ching ngakta ni jungle ngakta ni savages hoiba chakhotaba mi ngakta leibani haibdo no si yaudana koi look is the we are hojikna egg is the we are it is the manipur is the gateway to Southeast Asia ga haire isine ana hongai ba geopolitics sigi famrak sida akoi gi identity mangan gabra madumakti akoina kanamta ju blame to we are maitei mek matam ama da british lakma matam da mang riji it's not was eta bengali do tolo na thamjalak ki gi jwana teba maitei mek se akoi gi technology sidi yaw bangam hogda ba printing press oina puthorok pangam gi dabagi marandu neba aduna aina hajening bodi akoi gi identity akoi gi memory akoi gi history akoi gi politics ideal oiba ma changi sigi idealism chima leitri ba makhai akoi masen pangang ngangna raga pangsau sauna baju yaro eba natra aduna silwaina hingmina ji haiba tarabadi karino idea of manipur ji ma koi hingmina ji haiba duneba hingmina na baji hona ba kanji da principle amam di yauna ji haiba ne asai gi akoi babunga ngasi nu siri ji karino ozam ya matam amagi mazar gi puthorakhi ba convention logi me am respectfully ahan na sonbi dro is it happening today hujiking gi naha ga chin madu tawri bra you acknowledge past ki ahan me am na contribute to wiramba me am do akoi ju tamjaga da bane loksan ba me am ma loksan ga da bane yes politics of the hingba ngamoi loselakada hajeningi baji karino adu akoi gi mahing akoi gi identity di kaidri na jo ikhanje amarom armed forces special power act lakpadagi nisabandi oiramba mayam yugi alcohol matamgi manipur da pen da yungaw gi wag hiba mayam 1980 da 80 da dum herangoi thongdanga ni phag hibdagi mera paibi on gi dori bani tholaktana ahing nungsa khang dagi thokcharak toini hujikna ka amana leire mo haibi amana maduna matamgi hongko politics ni haijeni aduna hujil leiri baji merger gi menchi we have to look back azai babu ani na ju phajana thambigre revisit tawdaba yaro ahan na soiram ba khara amaju hujiki generation jina chumthok ngam ba leiri bra adubu khoisaw na bana mang tharaga mingon da hat tawba ja asima ju fatte nei khanjaningi mi khuding mak se loina ma magi mapunsi se life is precious haijaningi idi aduna hingling ai da tawba do maduni da ka tari sira kan da bu kai tawngam doino aduna hingmina ji haijine akoi na ngang da hai doi je die for your country di sungai haira live for your country haiba ta live for your motherland aduna ahan myam dei jo koi na tamgada ba sigum ba wari myam si ju tagada bani soi hiba mayam do koi no ji kamai na hongdok sige adubu sigi akoi na dharma gi mingda akoi de adu oi tabe ya roi madut lakhi bani haibana chingba si masi ju kitang akoi phadana ba matho ma tabra nei khanje matama ma soi gi bi ya bamon yam soi gi ningthau yam soi gi
चिंगमीदगी हेन मैतेना वागी मतम अमदा dual administration British पालिंगै मतमदा but adugi matam dudi honge edana hojikti aduna sigi indigeneity gi leiriba akhoi certain right respect India da leira kan akhoi citizen dawna treat to biribra to bide ngarang nan da jo akhoi gi Manipur gi naga nupi ama amakun masa sangam me na police puri suspend to gre haire sigi racist mentality am India da leiriba nan PUCL naga thado rei ba report ka dubu kari phajaba yauri ge ba I bazu pong soi soi re ba aduna madu gi othering na tamu bi mol naga haijari ba akhoi naga hai baduna madu gi Aristotelian rhetoric kama yauraga thamoi da pil to ba reason da pil to ba no adwaina to wi ga no even so called Indians makhoi mayam su India ni khan bata ra ba di sigi punna hingmina ba hai bajine adwaina I thamjage adu ba mohanna reiterate tawjaba ka jida yes maina review to bajina khoi memory ma le hodori ban wari libi na ba lei bajina madu hai rai lo shin okay am pazan thambikre